Puwari ga shagonnariba Khongjom War Memorial Complex, Sanei Yuneipham Oirakpadagi mapham ase luna na thamnaba, committee ama Semduna Tha asigi dagi Yengsinba Houragani haina, Federation of Civil Society Organizations FOCS President Th Manihar na phongdorakli. Khongjom War Memorial Complex ta laikai gi miyam amade club ki miyoi sing yauna pangthokiba pau gi mifam amada wafam ase phongdokladuna mangna makha tana hai. Complex asigi koibada leiriba miyam amade club ki mihut sing yauna mafam ase yengsilubada fibam sokna leiramba thengnake. Lamdabasigi Puwari ga shagonnabada natana Manipuri yamna maruoiba tourist spot ama oiriba mafam asida oiramliba fibam ase yamna thamoi sokningaini. Mapham asida taramliba amorakai singa sina mafam ase Sanei Yuneipham Oire haiba khangba ngamlei. Mafam asida thamlamba solar plate amade battery na chingba polam kaya amasu huran khibadagi amata leiramdrei. Mafam ase Manipur laingangna ningthina samjilabasu makha tana mitieng changbi dabana mafam asida koibu lakpa miyamnasu matam chana lakpa amade matam chana hankibagi hainapi leitre. Mafam ase mapu pandaba mapam amagum laibana numit hek takibaga Sanei Yuneipham Oirakpani haina sumahana makha tana nungnangba phongdorakli. Sen khakang tanabagi counter hangakanda thabak tobudi tobira haibasima ai adugumlaba kanusu tobige adona hangchit tarik taraga mangadagi mapham asigi imai belsing na hangadoriba kuigi counter loina na mapham se control togudoriba se basigi do's and don'ts se la koi lebak miyam ngakna chatpiu amadi koigi hana counter taromasingju adugumba sida koigi lebak sibu nungsiba mapham asibu sakhol haningbagi idea leibit bataragadi mapham asida lengthok pirakanda mayamna tawbasi laikare tawbasida mateng pangbi haiwa pham sima ai thamjagi.